ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯣꯏꯔꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯊꯦꯡꯕ ꯑꯍꯤꯡ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯊꯦꯡꯕ ꯑꯍꯤꯡ ꯃꯇꯝꯗꯨ ꯃꯦꯔꯥꯒꯤ ꯃꯥꯄꯟꯅꯤ ꯄꯥꯟꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯅꯤ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯕꯣꯌꯥꯏ ꯃꯈꯣꯏ ꯑꯅꯤ ꯆꯥꯛ ꯆꯥꯕ ꯑꯃ ꯆꯠꯂꯨꯁꯤ ꯍꯥꯏꯅꯈꯤꯕꯗꯣ ꯃꯇꯝꯁꯤ ꯑꯌꯨꯛꯀꯤ ꯄꯨꯡ 6 ꯍꯦꯟꯖꯤꯜꯂꯛꯂꯦ ꯋꯥꯜꯀꯤꯡ ꯆꯦꯟꯅꯕ ꯃꯤ ꯐꯥꯎꯕ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯕꯣꯌꯥꯏꯅ ꯕꯤꯀ꯭ꯔꯝꯗ ꯐꯣꯟ ꯇꯧꯔꯛꯏ ꯍꯜꯂꯣ ꯇꯥꯕ꯭ꯔꯣ ꯂꯣꯏꯁꯤꯜꯂꯕ ꯅꯠꯇ꯭रो ꯚꯥꯏ ꯑꯁ ꯀꯗꯥꯏꯗꯩꯅꯣꯗ ꯂꯣꯏꯁꯤꯟꯗ꯭ꯔꯤ ꯃꯇꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯕꯤꯀ꯭ꯔꯝ ꯉꯔꯥꯡ ꯉꯟꯇꯥ ꯆꯠꯁꯤ ꯂꯝꯗꯣ ꯑꯉꯥꯡ ꯅꯠꯇꯦ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭रो ꯑꯁ ꯅꯪꯁꯤꯗꯤ ꯊꯋꯥ ꯁꯥꯗꯦꯍꯦ ꯑꯁ ꯍꯣ ꯌꯥꯔꯁꯦ ꯅꯪꯗ ꯂꯣꯏꯁꯜꯂꯨ ꯑꯩꯗꯤ ꯁꯠ ꯈꯪꯉꯦꯗꯅ ꯍꯣ ꯌꯥꯔꯦ ꯁꯠ ꯂꯣꯏꯁꯜꯂꯛꯑꯣ ꯃꯇꯝꯁꯦ ꯊꯦꯡꯈꯤꯅꯤꯀꯣ ꯑꯁꯨꯝꯅ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯕꯤꯀ꯭ꯔꯝ ꯄ꯭ꯔꯞ ꯍꯧꯒꯠꯂꯛꯂꯒ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯇꯨꯅ ꯏꯔꯨꯖꯊꯣꯛꯂꯦ ꯃꯁꯤꯗꯒꯤ ꯃꯐꯤ ꯂꯣꯏꯁꯟꯗꯨꯅ ꯐꯣꯟꯗꯨ ꯄꯥꯏꯔꯒ ꯄ꯭ꯔꯞ ꯊꯣꯔꯛꯏ ꯇꯟꯖꯥ ꯑꯁꯤꯗ ꯃꯥꯒꯤ ꯐꯣꯟꯗ ꯔꯤꯡ ꯂꯥꯛꯏ ꯕꯤꯀ꯭ꯔꯝꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯕꯗ ꯃꯇꯥꯎ ꯑꯀꯤꯝꯒꯤ ꯀꯣꯜ ꯑꯣꯏꯔꯝꯃꯤ ꯑꯀꯤꯝꯅ ꯏꯇꯥꯎ ꯅꯈꯣꯏ ꯂꯥꯛꯑꯕꯣ ꯃꯁꯤꯗ ꯕꯤꯀ꯭ꯔꯝꯅ ꯍꯣꯏ ꯏꯇꯥꯎ ꯑꯩꯈꯣꯏ ꯊꯣꯔꯛꯑꯦ ꯑꯣ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ ꯅꯈꯣꯏ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯑꯀꯤꯝꯅ ꯐꯣꯟ ꯊꯝꯈꯤꯕꯒ ꯕꯣꯌꯥꯏꯒꯤ ꯐꯣꯟ ꯑꯃꯨꯛ ꯂꯥꯛꯏ ꯕꯤꯀ꯭ꯔꯝꯅ ꯐꯣꯟꯗꯨ ꯋꯥꯈꯠꯇꯨꯅ ꯑꯩ ꯊꯣꯔꯛꯑꯦ ꯅꯪ ꯉꯥꯏ ꯂꯩꯔꯤꯅꯤ ꯅꯪꯕꯨ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕꯣ ꯕꯣꯌꯥꯏꯅ ꯑꯩꯅ ꯂꯩꯔꯤꯁꯦ ꯅꯣꯏ ꯒꯦꯠꯇꯅꯤꯀꯣ ꯄ꯭ꯔꯞ ꯊꯣꯔꯛꯑꯣ ꯌꯥꯔꯦ ꯑꯁꯨꯝꯅ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯕꯦꯁꯄꯥ ꯑꯃꯗꯃꯈꯣꯏꯒꯤ ꯃꯇꯥꯎ ꯑꯀꯤꯝꯒꯤ ꯌꯨꯝꯗ ꯆꯥꯛ ꯆꯥꯕ ꯆꯠꯈꯤ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯕꯣꯌꯥꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯨꯞ ꯑꯀꯤꯝ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕ ꯃꯤꯑꯣꯏꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯍꯣꯁꯇꯦꯜ ꯑꯃꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯛꯏ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯔꯨꯞꯁꯤꯡꯅ ꯑꯀꯤꯝꯕꯨ ꯃꯃꯤꯡ ꯀꯧꯗꯦ ꯆꯤꯡꯒꯤ ꯏꯇꯥꯎ ꯍꯥꯏꯅ ꯑꯗꯨꯝ ꯈꯪꯅꯩ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ ꯋꯥ ꯖꯝ ꯉꯥꯡꯕꯅ ꯃꯌꯥꯝꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯨꯒ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯕꯣꯌꯥꯏꯅ ꯑꯀꯤꯝꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯤ ꯍꯣꯁꯇꯦꯜꯗ ꯂꯩꯗꯨꯅ ꯀ꯭ꯂꯥꯁ 12ꯀꯤ ꯑꯦꯛꯖꯥꯝ ꯄꯤꯈ꯭ꯔꯕ ꯃꯇꯨꯡ ꯌꯨꯝꯗ ꯍꯟꯅꯈꯤ ꯑꯀꯤꯝꯅ ꯅꯣꯡꯃ ꯃꯈꯣꯏꯒꯤꯗ ꯂꯥꯛꯎ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯉꯁꯤ ꯑꯀꯤꯝꯒꯤ ꯌꯨꯝꯗ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯕꯣꯌꯥꯏ ꯆꯠꯂꯤꯕꯅꯤ ꯑꯀꯤꯝꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨ ꯁꯍꯔꯗꯒꯤ ꯌꯥꯝꯅ ꯊꯥꯞꯄ ꯆꯤꯡꯌꯥ ꯑꯃꯗꯅꯤ ꯃꯐꯝꯗꯨ ꯌꯥꯝꯅ ꯆꯤꯛꯏ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯃꯇꯥꯡꯗꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯗꯦ ꯃꯐꯝ ꯑꯗꯨꯗ ꯂꯥꯏꯟ ꯒꯥꯔꯤ ꯑꯃꯠꯇ ꯆꯦꯟꯗꯦ ꯑꯗꯨꯒ ꯆꯤꯡꯃꯥꯏꯁꯤꯡꯗꯨꯁꯨ ꯑꯀꯤꯕ ꯐꯪꯅ ꯁꯣꯡꯖꯤꯜꯂꯤ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯕꯣꯌꯥꯏ ꯑꯀꯤꯝꯅ ꯍꯥꯏꯔꯛꯄ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯗ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯈꯨꯜ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ ꯒꯥꯔꯤ ꯊꯧꯔꯤꯕ ꯕꯣꯌꯥꯏꯅ ꯃꯥꯒꯤ ꯃꯅꯤꯡꯗ ꯇꯣꯡꯂꯤꯕ ꯕꯤꯀ꯭ꯔꯝꯗ ꯍꯥꯏꯔꯛꯏ ꯍꯣꯏ ꯕꯤꯀ꯭ꯔꯝ ꯃꯐꯝꯁꯤꯗꯤ ꯐꯖꯅ ꯆꯤꯛꯏꯍꯦ ꯏꯕꯥꯅꯤꯒꯤ ꯒꯥꯔꯤ ꯃꯈꯣꯟꯁꯤ ꯅꯠꯇꯅ ꯑꯇꯩ ꯑꯝꯇ ꯇꯥꯗꯦꯃꯤ ꯍꯣꯏꯅꯦ ꯚꯥꯏ ꯍꯣꯔꯦꯟ ꯉꯟꯇꯥ ꯍꯟꯅꯕ ꯇꯧꯁꯤꯀꯣ ꯅꯠꯇ꯭ꯔꯗꯤ ꯁ꯭ꯋꯥꯏꯁꯦ ꯕꯦꯔꯥ ꯀꯔꯝꯗꯧ ꯃꯥꯜꯂꯤꯍꯦ ꯍꯣꯏꯅꯦ ꯚꯥꯏ ꯌꯦꯡꯈꯤꯕꯗ ꯈꯤrum ꯂꯥꯎꯕ ꯉꯥꯛꯇ ꯍꯦꯔꯥ ꯚꯥꯏ ꯕꯣꯌꯥꯏ ꯅꯪꯁꯨ ꯀꯤꯒꯟꯕ ꯍꯥꯏꯗꯨꯅꯤ ꯃꯤꯗꯤ ꯆꯤꯡꯌꯥꯒꯤ ꯐꯖꯕꯗ ꯉꯥꯎꯅꯩ ꯑꯗꯨꯒ ꯅꯪꯗꯤ ꯀꯤꯔꯤꯕ ꯑꯁ ꯈꯪꯗꯦ ꯚꯥꯏ ꯑꯩꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯠꯄꯗ ꯊꯦꯡꯅꯔꯛꯄ ꯃꯐꯝꯁꯤꯡꯗꯨꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯃꯐꯝꯁꯦ ꯌꯦꯡꯕꯗꯅꯦ ꯁ꯭ꯋꯥꯏ ꯂꯥꯎꯋꯦꯃꯤ ꯚꯥꯏ ꯕꯣꯌꯥꯏ ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯜꯂꯁꯤꯔꯣ ꯍꯣꯏ ꯚꯥꯏ ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯄꯒ ꯍꯜꯂꯁꯤꯀꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯍꯜꯂꯁꯤꯔꯥ ꯍꯥꯏꯕꯅꯤꯍꯦ ꯍꯦꯔꯥ ꯕꯤꯀ꯭ꯔꯝ ꯅꯪꯁꯨ ꯃꯗꯨꯗꯤ ꯌꯥꯔꯣꯏꯗ ꯑꯩꯅ ꯅꯪ ꯆꯥꯛ ꯆꯥꯔꯛꯇꯤꯅꯤ ꯕꯥꯂꯣꯍꯦ ꯑꯗꯨꯅꯤꯗꯅ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯍꯣꯔꯦꯟꯗꯤ ꯐꯖꯅ ꯀꯠꯁꯤꯜꯂꯅꯤꯅꯦ ꯑꯁ ꯑꯗꯨ ꯅꯠꯇꯦꯍꯦ ꯅꯪ ꯁꯤꯗꯤꯕ ꯉꯔꯥꯡ ꯅꯅꯝꯃꯒ ꯈꯔ ꯁꯥꯎꯅꯕꯒꯤꯅꯤꯗ ꯏꯇꯩꯃ ꯒꯥꯏꯅ ꯅꯪ ꯑꯁꯨꯝꯅ ꯕꯣꯌꯥꯏ ꯑꯃꯗꯤ ꯕꯤꯀ꯭ꯔꯝ ꯅꯣꯛꯇꯨꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯛꯏ ꯃꯈꯣꯏꯅ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯃꯈꯣꯏꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯆꯀꯥ ꯑꯗꯨ ꯄꯣꯈꯥꯏꯕꯒꯨꯝ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯕꯣꯌꯥꯏꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯃꯤ ꯑꯗꯨꯒ ꯀꯔꯝꯕ ꯆꯀꯥ ꯄꯣꯈꯥꯏꯕꯒꯦ ꯈꯟꯗꯨꯅ ꯌꯦꯡꯉꯤ
ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯆꯀꯥꯗꯤ ꯀꯔꯤꯁꯨ ꯄꯣꯈꯥꯏꯔꯝꯗꯦ, ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯦꯡꯅꯩ ꯑꯗꯨꯒ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯑꯃꯨꯛ ꯊꯧꯔꯛꯑꯦ꯫ ꯍꯧꯖꯤꯛ ꯇꯥꯈ꯭ꯔꯤꯕ ꯆꯀꯥ ꯄꯣꯈꯥꯏꯈꯤꯕꯒꯤ ꯃꯈꯣꯟ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤ ꯍꯪꯅꯗꯨꯅ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯑꯀꯤꯝꯒꯤ ꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯂꯝꯕꯤ ꯑꯅꯤ ꯐꯥꯡꯂꯒ ꯂꯩꯔꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯕꯤꯀ꯭ꯔꯝꯅ ꯐꯣꯟ ꯇꯧꯗꯨꯅ ꯀꯔꯝꯕ ꯂꯝꯕꯤꯗ ꯆꯠꯀꯗꯕꯅꯣ ꯍꯥꯏꯅ ꯑꯀꯤꯝꯗ ꯍꯪꯈꯤ꯫ ꯑꯀꯤꯝꯅ ꯑꯣꯏꯔꯣꯝ ꯊꯪꯕ ꯑꯗꯨꯗ ꯂꯥꯛꯎ ꯍꯥꯏꯔꯛꯄꯗꯒꯤ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯕꯣꯌꯥꯏ ꯑꯣꯏꯔꯣꯝ ꯊꯪꯕ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯣꯏꯔꯣꯝ ꯊꯪꯕ ꯂꯝꯕꯤ ꯑꯗꯨꯗ ꯍꯥꯏꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯃꯨꯠꯈꯤ꯫ ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯕ ꯍꯧꯔꯛꯄꯗ ꯑꯁꯣꯝ ꯊꯪꯕ ꯖꯦꯠꯂꯣꯝꯗ ꯆꯠꯄꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃ ꯂꯝꯕꯤ ꯃꯌꯥꯏꯗ ꯂꯦꯞꯄꯒ ꯂꯩꯕ ꯑꯗꯨ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯐꯦꯠ ꯎꯍꯧꯈꯤ꯫ ꯑꯗꯨꯕꯨ ꯈꯨꯜ ꯑꯁꯤꯒꯤ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯀꯩꯁꯨ ꯍꯦꯟꯅ ꯈꯟꯖꯤꯟꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯒꯥꯔꯤ ꯑꯗꯨ ꯂꯦꯞꯇꯅ ꯊꯧꯔꯛꯄꯅ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯕꯣꯌꯥꯏ ꯑꯀꯤꯝꯒꯤ ꯌꯨꯝ ꯌꯧꯔꯦ꯫ ꯑꯀꯤꯝꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯑꯣꯛꯇꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯐꯝꯃꯤꯟꯅꯔꯤ꯫ ꯑꯀꯤꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯁꯨ ꯁꯛꯈꯪ ꯃꯥꯏꯈꯪꯅꯍꯜꯂꯦ꯫ ꯃꯇꯝꯁꯤ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯍꯦꯜꯂꯦ, 10 ꯇꯥꯔꯛꯀꯗꯧꯔꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯄꯨꯡꯍꯥꯡ ꯍꯥꯡꯂꯝꯕ ꯑꯇꯤꯌꯥ ꯑꯁꯤ ꯑꯃꯨꯕ ꯅꯣꯡ ꯃꯄꯩꯅ ꯀꯨꯞꯁꯤꯜꯂꯛꯂꯦ꯫ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯕꯣꯌꯥꯏ ꯑꯀꯤꯝꯒꯤ ꯆꯥꯛꯁꯪꯗ ꯑꯀꯤꯝꯅ ꯁꯤꯜ ꯂꯥꯡꯂꯤꯕ ꯑꯍꯥꯎꯕ ꯃꯊꯦꯜꯁꯤꯡ ꯑꯗꯨ ꯂꯧꯈꯠꯂꯤ꯫ ꯑꯀꯤꯝꯒꯤ ꯃꯄꯥꯅ ꯅꯨꯡꯉꯥꯏꯕ ꯐꯥꯒꯤ ꯀꯌꯥ ꯇꯧꯔꯛꯄꯗ ꯃꯌꯥꯝꯗꯨ ꯋꯥ ꯅꯣꯛꯇꯨꯅ ꯆꯥꯃꯤꯟꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯆꯥꯕ ꯂꯣꯏꯔꯦ꯫ ꯃꯇꯝꯁꯤꯗ ꯄꯨꯡꯗꯤ 11 ꯍꯦꯜꯂꯝꯂꯦ꯫ ꯑꯀꯤꯝꯒꯤ ꯃꯆꯦꯅ ꯍꯩ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ꯫ ꯍꯩ ꯆꯥꯅ ꯑꯀꯤꯝꯒꯤ ꯃꯄꯥꯅ ꯃꯈꯣꯏꯒꯤ ꯄꯥꯝꯂꯧ ꯎꯐꯝꯗ ꯊꯥꯏꯅ ꯃꯈꯣꯏꯅ ꯂꯥꯏꯔꯦꯟ ꯐꯥꯕꯗ ꯊꯦꯡꯅꯔꯛꯄ ꯁꯨꯔꯨꯡ ꯑꯃ ꯂꯩ꯫ ꯁꯨꯔꯨꯡ ꯑꯗꯨꯗ ꯂꯥꯏꯒꯤ ꯃꯨꯔꯇꯤ ꯃꯥꯟꯕ ꯅꯨꯡ ꯑꯃꯁꯨ ꯂꯩ꯫ ꯅꯨꯡ ꯑꯗꯨꯗ ꯈꯣꯏꯔꯝꯖꯗꯨꯅ ꯑꯄꯥꯝꯕ ꯅꯤꯕꯗ ꯄꯤꯅꯩ ꯍꯥꯏꯅ ꯋꯥꯔꯤ ꯂꯤꯔꯛꯏ꯫ ꯃꯗꯨꯗ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯕꯣꯌꯥꯏꯅ ꯃꯈꯣꯏꯁꯨ ꯈꯣꯏꯔꯝꯅꯤꯡꯉꯤ ꯍꯥꯏꯕꯗꯒꯤ ꯑꯀꯤꯝ ꯑꯃꯗꯤ ꯑꯀꯤꯝꯒꯤ ꯃꯕꯨꯡ ꯑꯍꯟꯒ ꯄꯨꯟꯅ ꯃꯈꯣꯏ ꯃꯤ 5 ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ꯫ ꯃꯈꯣꯏ 5 ꯍꯥꯏꯔꯤꯕꯁꯤ ꯕꯤꯀ꯭ꯔꯝ, ꯕꯣꯌꯥꯏ, ꯑꯀꯤꯝ, ꯑꯀꯤꯝꯒꯤ ꯃꯄꯥ ꯑꯃꯗꯤ ꯑꯀꯤꯝꯒꯤ ꯃꯕꯨꯡ ꯃꯈꯣꯏ 5ꯅꯤ꯫ ꯃꯈꯣꯏ 5ꯅ ꯃꯐꯝ ꯑꯗꯨ ꯌꯧꯗꯨꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯁꯨꯔꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯏ ꯑꯗꯨꯗ ꯈꯣꯏꯔꯝꯕ ꯂꯣꯏꯔꯒ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏꯗꯒꯤ ꯃꯪꯂꯤꯕ ꯅꯣꯡ ꯑꯗꯨ ꯃꯀꯨꯞ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯅꯣꯡ ꯇꯥꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏ 5 ꯑꯗꯨ ꯌꯨꯝꯂꯣꯝꯗ ꯆꯦꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯎꯆꯤꯟ ꯅꯥꯆꯤꯟ ꯌꯨꯝ ꯌꯧꯔꯦ꯫ ꯌꯨꯝ ꯌꯧꯕꯒ ꯅꯣꯡ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯤꯠ ꯃꯥꯏ ꯄꯥꯡꯕ ꯉꯝꯗꯕ ꯃꯈꯩ ꯍꯩꯊꯔꯛꯂꯦ꯫ ꯃꯇꯝ ꯑꯁꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯕꯣꯌꯥꯏ ꯌꯨꯝ ꯍꯟꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯅꯣꯡ ꯀꯟꯅ ꯇꯥꯕꯅꯤꯅ ꯃꯈꯣꯏ ꯆꯠꯄꯗꯤ ꯌꯥꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯅꯣꯡ ꯍꯥꯡꯕ ꯉꯥꯏꯕꯗ ꯄꯨꯡꯗꯤ 3 ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯎꯆꯤꯟ ꯅꯥꯆꯤꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 4 ꯇꯥꯔꯛꯄꯗ ꯅꯣꯡ ꯈꯔ ꯄꯥꯊꯔꯛꯂꯦ꯫ ꯕꯣꯌꯥꯏ ꯑꯃꯗꯤ ꯕꯤꯀ꯭ꯔꯝ ꯌꯨꯝ ꯍꯟꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯑꯀꯤꯝꯗ ꯍꯥꯏꯔꯝꯂꯒ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯣꯔꯛꯂꯒ ꯁ꯭ꯇꯥꯔꯠ ꯇꯧꯏ꯫ ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯍꯧꯈꯤꯗꯦ꯫ ꯉꯁꯥꯏ ꯃꯈꯣꯏꯅ ꯈꯨꯜ ꯑꯁꯤ ꯌꯧꯔꯛꯄꯗ ꯒꯥꯔꯤꯒꯤ ꯆꯀꯥ ꯄꯣꯈꯥꯏꯕꯒꯤ ꯃꯈꯣꯜ ꯇꯥꯍꯟꯗꯨꯅ ꯑꯀꯤ ꯑꯈꯪ ꯄꯤꯈꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯒꯥꯔꯤ ꯌꯥꯗ꯭ꯔꯤ, ꯉꯁꯥꯏꯁꯨ ꯌꯥꯈꯤꯗꯦ꯫ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯇꯅꯕ ꯁꯥꯈꯤꯅꯥ ꯀꯌꯥ ꯄꯤꯔꯤꯕ ꯑꯗꯨ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯕꯣꯌꯥꯏꯅ ꯈꯪꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯒꯥꯔꯤ ꯑꯗꯨ ꯁꯦꯝꯕ ꯌꯥꯕ ꯁꯦꯝꯂꯕ ꯃꯇꯨꯡ ꯁ꯭ꯇꯥꯔꯠ ꯍꯧꯔꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯀꯤꯝꯒꯤ ꯌꯨꯝꯗꯒꯤ ꯊꯧꯗꯣꯔꯛꯂꯦ꯫ ꯑꯀꯤꯝꯒꯤ ꯃꯄꯥꯅ ꯑꯍꯤꯡ ꯂꯦꯛꯈ꯭ꯔꯣ, ꯃꯇꯝ ꯑꯁꯤ ꯊꯦꯡꯉꯦ ꯍꯥꯏꯅ ꯈꯥꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯅꯤ ꯑꯗꯨꯅ ꯃꯤꯒꯤ ꯌꯨꯝꯗ ꯑꯍꯤꯡ ꯂꯦꯛꯄ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯀꯤꯝꯒꯤ ꯌꯨꯝꯗꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯣꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯊꯧꯔꯛꯄꯗꯗꯤ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯦ꯫ ꯅꯣꯡꯒ ꯃꯪꯕꯅꯦ, ꯆꯤꯡꯌꯥꯒ ꯑꯣꯏꯔꯦ, ꯄꯨꯡꯆꯤꯛ ꯆꯤꯛꯏ꯫ ꯃꯈꯣꯏꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯉꯥꯜ ꯑꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯉꯥꯜ ꯑꯃꯠꯇ ꯎꯕ ꯐꯪꯗꯦ꯫ ꯑꯔꯥꯞꯄ ꯃꯐꯝꯗ ꯂꯩꯕ ꯌꯨꯝ ꯈꯔꯗꯤ ꯃꯩ ꯊꯥꯟꯕꯒꯤ ꯃꯉꯥꯜ ꯃꯨꯁꯤ ꯎꯏ꯫ ꯑꯁꯨꯝꯅ ꯒꯥꯔꯤꯗꯨ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯒꯥꯔꯤꯒꯤ ꯃꯩꯉꯥꯜ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯂꯝꯕꯤꯒꯤ ꯃꯇꯥꯏꯁꯤꯡ ꯑꯗꯨꯗ ꯍꯧꯔꯤꯕ ꯎꯁꯤꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯐꯤꯃꯨ ꯁꯦꯠꯄꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕꯤ ꯑꯃ ꯐꯝꯂꯒ ꯂꯩꯍꯧꯕꯗꯨ ꯒꯥꯔꯤꯒꯤ ꯇꯨꯡꯗ ꯇꯣꯡꯂꯤꯕ ꯕꯤꯀ꯭ꯔꯝꯅ ꯎꯈꯤ꯫ ꯃꯁꯤꯗ ꯕꯤꯀ꯭ꯔꯝꯅ, ꯚꯥꯏ ꯕꯣꯌꯥꯏ, ꯍꯧꯖꯤꯛ ꯂꯩꯍꯧꯕ ꯎꯗꯨꯒꯤ ꯃꯔꯨꯝꯗ ꯀꯅꯥꯅꯣꯝꯃ ꯐꯝꯍꯧꯕꯗꯨꯕꯨ ꯅꯪ ꯎꯔꯛꯄ꯭ꯔꯣ? ꯕꯣꯌꯥꯏ ꯍꯥꯟꯅꯗꯒꯤ ꯈꯔ ꯀꯤꯒꯜꯂꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯗ ꯀꯤꯗꯨꯅ ꯕꯤꯀ꯭ꯔꯝꯗ ꯆꯩꯔꯛꯏ꯫ ꯑꯁ ꯚꯥꯏ, ꯀꯥꯔꯟ ꯉꯥꯡꯒꯅꯨ, ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ꯫
Bikramna boyai si kire khangbadagi hoida hoida phagi tawbani asumna haiduna wada losille tanja asida gari thawriba boyai gi phone da ring ama khinglakhi boyai na kanano yengo haiduna Bikramda haibadagi Bikramna boyai gi phurit khawdagi phone du lawthoklaga wakhatli maduda akimna bai boyai noi krai yorage bai ai Bikramne boyai na tiye akhoi hojik lomlong ani phangbodo adu yore masida akimna bai adudi amta halako noi yamsu lapjibanina amta halako akimgi kwa adu tabada Bikramdi swai laure Bikramna kaidobo yorage bai haina hangki maduda akimna bai noi ki phone nama kauramene la o hairaki wafam adu tabada Bikramna magi phone adu yauribra haina maduna yengbada magi phone di yauramdre masidagi Bikramna akimda hoi hoi aikhoi halage haiduna hainaraga phone adu thami masidagi Bikramna boyaida akim hoida aigi phone kaurame amta lorusi haiduna hairami masida boyaina napot section de haina ngang duna gari adu akimgi yum tamna thaurakle nonga tabane matamnaga thengjilapane marang tawba aduda Bikram tasingna phone to kauthoklamlabani asumna amuk hanna asum thaurakpada ngasai Bikramna musin muba nupigi mu manba ama ukriba u adugi manak jawrakle Bikramna u adugi akoibadu koyeng yengi adubu handakti kanasu leiramde kanasu phamlamde aduga akoiba adusu puhang hangi amambada yengbada migi mawung mankadaba posak amata leiba ude Bikramdu kiba fauroi ngasai leihoba posak adu handak leiramdaba aduda mahak swai laurabani asumna gari du u aduna hauriba mafam adu lanthorakle masda Bikramna tung onthokduna u aduda yengbada u adugi marumda mi ama leibagum tawki madu ubuda Bikramdu kiduna boyaida kanna konsalli boyaina kaidorage vai haina hangi Bikramna kaisu tawdeda ingbadagi sum konbanida haina khumki lambi asida amuk lakhiti khanbada Bikram awaba ama oire leptana thawriba gari aduna haujikti akimgi yum yore makoina gari adu thawjillakbagi makon tabada akim imungdagi phone adu paiduna thorai aduga wari ngayak sanare Bikramna tuminna akimda makoina saliba lambi asi tamnabra but thokra haina hangi adubu akimna thokte kaisu tawde haina khumai adubu mafam atuda nupi ama ngahanwai u singthokpa lakba tata amana takpada nupi miron bi ama sikhi haina makhatan I madugi wari adu tarubadagi Bikramdi tu chungki man uriba aduga lirakliba wari aduga mahakti tasengna ahing aduma leklaga mathangi nongan bada chakninglabani adubu mapanisu palaba sagol senju oiramba aduda mahak upai leitre masidagi boyaiga punna gari adu tongduna junglomda thawakle akimsu imungda changhore asumna Bikram amadi boyai gari adu asum tharokpada Bikramna ukhiba u adugi manak jawrakle tanja aduda Bikramna ngasai ukhiba u adugi marumdagi nupi ama thoraklaga boyaina thawriba gari adu khamnanaba haidai madu ubuda Bikramna boyaida gari adu khamnanaba kanna haidai masidagi boyai su pakhatpoi kariboi gari adu kanna lekhatlaga thawrai thawna boyaina bai kaidorage hojiki nupiduna gari khamo hairaga khamgono haido karigino haina hangi masida Bikramna khumi bai hojiki nupidugi makhongdu nang uraktro ha kaidorage haisibo aidi uraktina as bai nang uhutaba fai maki makhongdo tung onthoklaga pale aduga nangna gari thawringai aina tung onthoklaga jengbada chonga tanara idudi asumna wari sanaraga gari adu asum tharokpada Bikramgi tungda mi ama phamtharakpagum tawrai Bikramna kina matung onthoklaga yengrubada ngasai makhoida gari khamlakhiba nupi adu musin muna phamlak leiramki madu ubada Bikramna kanna lauraga gyan mangtuna garidagi onthakhi Bikramna garidagi onthakhiba aduda boyaina gari adu khamlaga mahakpu laikhanaki masidagi boyaina akimda phone tawduna Bikram kainoma tawkhre haina paw tamki paw adu tabada akim magi mapaga mabunga puna Bikram amadi boyai makhoina leiriba mafam maduda lakhi
ꯃꯈꯣꯏꯅ ꯌꯧꯔꯛꯄꯗꯗꯤ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯕꯣꯌꯥꯏ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯂꯩꯔꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯀꯤꯝꯒꯤ ꯃꯄꯥ ꯑꯃꯗꯤ ꯃꯕꯨꯡꯅ ꯕꯣꯌꯥꯏ ꯑꯃꯗꯤ ꯕꯤꯀ꯭ꯔꯝꯕꯨ ꯄꯨꯗꯨꯅ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯦ, ꯑꯗꯨꯒ ꯑꯀꯤꯝꯒꯤ ꯃꯄꯥꯅ ꯈꯨꯜ ꯑꯗꯨꯒꯤ ꯑꯃꯥꯏꯕ ꯑꯗꯨ ꯀꯧꯔꯨꯔꯒ ꯂꯥꯏ ꯈꯣꯏꯔꯨꯝ ꯊꯛꯄꯗꯒꯤ ꯋꯥꯈꯜ ꯇꯥꯔꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯂꯝꯕꯤ ꯑꯗꯨ ꯀꯣꯏꯂꯥ ꯊꯥꯗꯕ ꯃꯔꯝꯅ ꯉꯁꯥꯏ ꯕꯤꯀ꯭ꯔꯝꯅ ꯒꯥꯔꯤꯗꯒꯤ ꯑꯣꯟꯊꯕꯗ ꯃꯁꯥ ꯑꯗꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯁꯣꯛꯈꯤꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯀꯣꯏꯂꯥ ꯊꯥꯔꯝꯂꯕꯗꯤ ꯕꯤꯀ꯭ꯔꯝ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯂꯝꯕ ꯌꯥꯕꯅꯤ, ꯑꯗꯨꯕꯨ ꯀꯣꯏꯂꯥ ꯊꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯁꯣꯛꯂꯝꯈꯤꯗꯦ꯫ ꯑꯗꯨꯒ ꯑꯀꯤꯝꯅ ꯕꯣꯌꯥꯏꯗ ꯑꯃꯨꯛ "ꯚꯥꯏ, ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯃꯒ ꯅꯪꯅ ꯀꯃꯥꯏꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯂꯩꯔꯝꯃꯤꯅꯣ?" ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯁꯤꯗ ꯕꯣꯌꯥꯏꯅ "ꯚꯥꯏ ꯑꯀꯤꯝ, ꯑꯩꯅ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯕ ꯂꯣꯏꯔꯒ ꯕꯤꯀ꯭ꯔꯝꯕꯨ ꯃꯁꯥ ꯅꯣꯝꯗꯅ ꯍꯧꯗꯣꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯇꯨꯡꯗ ꯃꯤ ꯑꯃ ꯀꯣꯏꯆꯠ ꯆꯠꯄꯒꯤ ꯁꯟꯅꯤꯜ ꯐꯪꯉꯛꯑꯦ꯫ ꯑꯩꯅ ꯀꯅꯥꯅꯣꯅꯦ ꯍꯥꯏꯅ ꯌꯦꯡꯊꯣꯛꯎꯕꯗ ꯚꯥꯏ ꯕꯤꯀ꯭ꯔꯝꯁꯦ ꯃꯀꯣꯛ ꯂꯩꯕꯥꯛꯇ ꯌꯨꯡꯊꯔꯒ ꯃꯈꯣꯡꯅ ꯃꯊꯛꯇ ꯊꯥꯡꯒꯠꯂꯒ ꯑꯀꯤꯕ ꯁꯛꯐꯝꯗ ꯌꯨꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗꯒꯤ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯃꯥꯡꯈ꯭ꯔ ꯃꯥꯜꯂꯦ꯫ ꯑꯩꯅ ꯋꯥꯈꯜ ꯂꯥꯛꯄꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤꯁꯤꯅꯤ." ꯑꯁꯨꯝꯅ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯕꯣꯌꯥꯏꯅ ꯃꯈꯣꯏꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯕꯣꯌꯥꯏ ꯑꯃꯗꯤ ꯕꯤꯀ꯭ꯔꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯈꯣꯏꯕꯨ ꯂꯧꯕ ꯂꯥꯛꯄꯤꯅꯕ ꯍꯥꯏꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯍꯤꯡꯒꯤ ꯄꯨꯡ 1 ꯇꯥꯔꯛꯄꯗ ꯕꯣꯌꯥꯏ ꯑꯃꯗꯤ ꯕꯤꯀ꯭ꯔꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯈꯔ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯨꯈꯤ꯫ ꯍꯟꯗꯛꯇꯤ ꯃꯤ ꯌꯥꯝꯕꯅꯔ ꯀꯔꯤꯅꯣ ꯈꯪꯗꯦ, ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯕꯤꯀ꯭ꯔꯝ ꯃꯃꯤꯠ ꯀꯟꯅ ꯎꯏꯁꯤꯟꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯁꯨꯝꯅ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯕꯣꯌꯥꯏ ꯌꯨꯝ ꯌꯧꯈꯤ꯫ ꯑꯗꯨꯅ ꯃꯌꯥꯝ, ꯑꯩꯈꯣꯏꯅ ꯃꯁꯛ ꯈꯪꯗꯕ ꯃꯐꯝ ꯑꯃꯗ ꯆꯠꯄ ꯇꯥꯔꯕꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯌꯨꯝꯗ ꯍꯟꯅꯅꯕ ꯍꯣꯠꯅꯁꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯅꯨꯃꯤꯠ ꯇꯥꯈꯤꯕꯅ ꯍꯥꯜꯂꯕꯗꯤ ꯃꯐꯝ ꯆꯥꯕ ꯌꯦꯡꯗꯨꯅ ꯑꯍꯤꯡꯗꯨꯃ ꯂꯦꯟꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯈꯣꯏꯔꯨꯝꯖꯔꯤ꯫